Afghanistan da Taliban ga lanthengani haiduna nupi kaya khulai pairaga thorokre nupi singbu khamthengna ot naiba Taliban militiana Afghanistan ge lamdam kaya khudum chansinduna district kaya mathang loksilakpadagi laibak asigi awang amasung central lamdamda nupi sa kayana khulai paiduna Taliban ga thengnagani haina lamjau ga thorokre haire khwaidagi sauba demonstration ama oina central Gore province da nupi sa kaya amana nongmai paiduna amasung Taliban gi mayokta kholau kaya lauduna thorakhe nupi singsi experience wat pa amasung Afghan khunai ge nupi gi maphamda athing bakhar makhai adumak leiba maramna front line da satuna Taliban ga kapna gani haina di thajade adubu Taliban na kanna landa ba horakpa sida nupi singna Taliban bu kaya gi matik pamdaba amasung makhoi gi amasung imung gi punsi gi damak khallaga siba phawba kiraktaba mataw adudi mayek sengna uba phangli haina media gi report ta haikhe nupi kharana security force da puging thogot papami aduga nupi kharadi tasengna lanbung da satuna lanthengna basu sem sari haina Gore province da nupi gi directorate ke makok halima parastis na haiki mahaksu demonstration adu da yauki aduga kamna bagi damak nupi kharadi sem sari haiba aduda masa maksu yawi haina phongdokhe tha amaromgi mamangda ehak amasung nupi kharana satuna lan sokna ba sem sari haina governor gi mafam da haiki haina halima na haiki United States ke lanmi sing withdraw tawba hoki badage Taliban gi militant singna Afghanistan gi mafam kayada landa ba horakle sahi kunlom gi mamangda Taliban gi mayokta leiba force ke akan ba mafam oiramba awang badaksan province kumba mafam singda Taliban district kaya khudum chansin khrei Taliban control tawraga leiriba area singda nupi sing mahai tamba thingle maning makha tamna sathokpa yade setting ba mapi marol set pa yahandre makoina control tawba area da se saiduna nupi sing burka set kadawani haina khangan khe haksin ba makhalge Islam dharma ngakpa militant amasung terrorist sing se nupi singi makutta siba haiba se yamna kijaba amade oire nupi gi makutta siba se yamna ikai ningai ni haina loba maramna militant singna amarom da nupi bu kiri Syria da lan haukiba Islamic State IS ke terrorist sing su angakpa phangna khulai paiba Kurdish nupi fighter singi makutta sigatra haiba si Kanbada yamna akiba mayok nakhe makhoi si nupi gi makutta sibadi kari mata ki de haire Afghanistan da nupi singna khulai paiduna thorakpa se tangna thokpa thokdok amane adubu mamang da thokidriba thokdok amadi natte mamang sahida kamargul kaube yamna naha oiribi amana mahaki mapuroiba amasung mama mapa hatokhiba Taliban gi militant singa kapna duna militant sing hatkibadage laibak asida achoba wari oikhe militant chamaga humpu manga hatkre maraksida Afghan military dage phangba pauge matungina laibak asigi kharomda laiba province anida amasung awanglomda yamna kanna lan thokpadage Taliban gi militant yamdrabada chamaga humpu manga hatkre amasung atei kayana sokhankhre haide Kandahar province da Afghan Air Force na support tawba Afghan National Defense and Security Forces ANDSF na police district tareta amasung thangnaba dan district ta militant sing takthokpagi operation sathabada Taliban gi fighter humbudra hadkhe haina army gi saniga manga suba awol korna thadokhiba warol amada haikhe Helmand province ta su chap manaba mawongda Afghan forces na operation sathabada Taliban gi militant kunthra ga mapan hadkhe makhoidugi manungda Tasgul amasung Nehemon kauba yamna maru oiba local leader ani yaukhi haina paugi source na haikhe army gi saniga mapan suba sahin korna thadokhiba warol amadasu laibak asigi awanglomda yamna kanna lan thokpada Taliban gi militant yangkhai ga taruk hatkhi amasung kulhumdoina phaba ngamkhi haide Jauzan province ke capital Sivergan city ge akoibada air force na support tawba Afghan military na Taliban gi mathakta attack tawduna fighter nifuga manga hatkhi amasung tarana sokhankhe makhoidugi marakta yamna maru oiba divisional commander Uvaidullah yaukhe Saripul province ta su local public uprising forces amasung army na khusamnaduna Taliban ga mayok nabada fighter taraga mathoi hatkhi aduga kulhumdoina phaba ngamkhi haide nupi ama lin na sikpada sirei Macha kalhaure Orissa gi Jaipur district ta nupi ama lin na sikpada gi sikhre tawigum basung mahakna pikliba Macha gi thawai kanbadi ngamkhi haina police na phongdorokle lil na sikpada gi laikhidraba nupi adu Priyadarsni road kawe Jaipur district ke Dasarthapur block na kwanba Dulabad village ta laibane khunja sing na phongdorokpada Priyadarsni
Sagwalsel numiki nungthilda machanupa kananaba honabada hu chenba lil amana chikpadagi sikhibane. Sagwalsel numiki nungthil pung ahum lom tabada Priyadarshini na chahi ani makhai subada ngairiba machanupa bu sumbiduna tumhankhi matamduda mahakna kharo ama machanupa tamna sangsilakpa ukhi khudakta mahakna lin adubu paikhi tawigumbasung lil aduna mahaki yet thangba khutta chikhi lil na chiklaba Priyadarshini Jaipurda leiba district hospital da pukhatke tawigumbasung Dr. Singna mahak sire hairakhi matung tabada local snake bite helpline ge member singna cobra adubu area adudage rescue tawkhi Inspector in charge Manas Ranjan Sakragi matungina unnatural death ki case ama register tawki amasung hakchang adu iraigi ayukta autopsy loiraba matungda imung manungda sinakhi China gi company kuntraga marigi mathakta athingba thamjinkhre China gi military na laibak aduda lairiba Uyghur Muslim minority singi mathakta sathariba ka henba thabak thawong sing amadi Russia amasung Iran da potchai kaya export tawriba aduga mari leinana Washington na China gi company kuntraga marigi mathakta athingba thamjinkhre haide China na hojik sathariba international law na yadaba thabak thawong sing ase leptriba phauba natragana US ka wari sanaduna hiram asigi matangda waroisin ama purakpa ngamdriba phauba hairiba company sing asigi mathakta athingba thamjinkhigane hairiba company sing asina maruoina Washington ge foreign policy amadi national security gi oiba thabak thawong kayada ahenba interest loksilakle Masi US ki oinade achouba singnaba amane maramaduna company sing asige mathakta tangai fadana thingba sing asi thamjinkhibane company sing adugi manungda taraga mari de apikpa phurup singi mathakta China na sathariba crime sing aduga mari leinai Uyghur community singda China gi military na ka hena ot naibagi thabak sathari masigi matangda international community sing nasu wafam kaya phongdokba laikhrabane adum oinamak China na atopa laibak sing na phongdorokhiba wafam sing adu thagoina logdabagi loinana makhoigi apamba mawongda miyamda ot naibagi thabak chathai hairi jaildagi khulai ganja phone fangle Bengaluru ge central crime branch CCB ge slut singna thangjunumiki nongalamdaida Bengaluru central prison da red chathaki baga loinana yamlaba khulai sing mayai kaba polam sing amasung mobile phone sing jail asida thamliba sathiraba criminal sing dage pharakre red adu joint commissioner of police crime Sandip Patil gi mijeng makhada sathakibani haire source singi matungina CCB gi slut singna inmate sing adu dage thangsang thangpak suri amadi kati sing yauna mi sihanba yaba khulai nifu hena phangkhe makoina ganja thaknabagi pipe mobile phone amasung pen drive na singbasu phagat khe aroi bada tabiri bapum namakpu thagatchari